Manipur Development Society MDS की फंड लाना सिजिन्नखिबगा मरी लेना MDS की हानिगी प्रोजेक्ट डायरेक्टर वाइनिंग थेम अमदी महाका लोइनबा सिंगी अपुनबा लुपा करोड़ 3.2 की लंथुम एनफोर्समेंट डायरेक्टोरेट ना सीज तौख्रे। उख्रुल डिस्ट्रिक्ट की कांकुई केफ असी संगाई फेस्टिवल ममांगदा लोइसंदुना टूरिस्ट सिंगना यिंहनबा होटनगनी। मणिपुर की मफम 13 संगाई फेस्टिवल पांगथोकनबा सेम सारी हाइना चीफ मिनिस्टर नोंगथोमम बिरेना फोंदोखरे। मंका मयांग लंबमना सकपा मणिपुर संगाई फेस्टिवल की ऑफिशियल थीम सॉन्ग फोंखरे। Narcotics and Affairs of Border na police ki kangbu amana bolero amagi thong manungda lotuna purakpa heroin ni haini chingnaba sapon case ni fuda hatuna purakpa polam sing phagatkre. Imphal Jiribam lambida NHIDCL gi excavator ama khulai paiba singna mai thadokiba thawong case o moltam block na akanba maongda yaningda phongdorakli. Zenaba Singh Faduna Chairak Pidrabadi Hadiba Lambi Asida Hayeng Ahing Nongyay Dagi Matam Kaktaba Blocketi Kongjang Tansilagani Hadi. Amadi Gari Huran Bagi Kesta Police na Faraba Matung Judicial Custody da Laiba Nupa Ama Masa Matanta Thori Yaduna Sizanaba Honarambadagi Janimsa Laying Naba Purakpada Nathokuna Jelure. IS News meaning tabiriba khwai pumnamakpu JUSHY ASEM na taramna okchari. COVID-19 dagi ngakthoknaba khuttoy na hambiyu, hand sanitizer sizinabiyu, mask upiyu, feet 3 ki distance thambiyu, yariba makai vaccine dose na kapthokpiyu. Section bana pumnamaki yaifabani hauzik paus handokna pizari. Manipur Development Society MDS की फंड लाना सिजिन्नखिबगा मरी लेना MDS की हानिगी प्रोजेक्ट डायरेक्टर वाइनिंग थेम अमदी महाका लोइनबा सिंगी अपुनबा लुपा करोड़ 3.2 की लंथुम एनफोर्समेंट डायरेक्टोरेट ED ना सीज तौख्रे हाइरी। MDS की यामलबा सेंफम वाइनिंग थेम अमदी महाका लोइनबा कांगबुना मथोंग मरम खंगहनखिदबा अमदी हैनथोखिबा मनी लॉन्डरिंग मरी लेना PMLA 2002 की मखादा चथबा इन्वेस्टिगेशन की मनुंग चना लंथुम सीज तौखिबनी हाइना एनफोर्समेंट डायरेक्टोरेट की मचिन चटपा अमना फोंदोरकली हाइना मीडिया दा क्वार्टरकली हारिबा स्कैम असिगी मतंगदा इम्फाल वेस्ट पुलिस ना वाइनिंग थेम अमदी हिरम असिगी मतंगदा महाकमरी लेना बस सिंगना मसागा सानागदबा मओंगदा मरल मथुम लेप्सली हाइबा कंप्लेन अमा एनफोर्समेंट डायरेक्टोरेट ता तवरखिबगी मतुंग इना थिजिंदुना लाखिबनी। एनफोर्समेंट डायरेक्टोरेट की वांगांग लोय अमना फोंदोरकपगी मतुंग इना मफम मरंग खंगदना मांगख्रबा सेंफम सिंग अदुदगी तोंगान तोंगानबा ससिनबा अकाउंट कयादा ट्रांसफर तौबगा लोइनना तोंगान तोंगानबा मफम कयादा मसागी ओइबा लंथुम लेप्सिली हाइना मराल सिरकली। एनफोर्समेंट डायरेक्टोरेट ना चथकिबा ड्राइव अदुदा तोंगान तोंगानबा मफम तरुकता लैबा लुपा करोड़ 3.3 की मूवेबल अमसुंग इमूवेबल प्रॉपर्टीज अमदी तोंगान तोंगानबा बैंक अकाउंट हाबलंबा लुपा लाख 9,20,000 सीज तौखि। पनबा याबदी ममांगदा हारिबा स्कैम असिगा मरी लेना तोंगान तोंगानबा बैंक अकाउंट 13 लैबा अपुनबा सेंफम लुपा लाख 98,58 चामरी मरफुमापन कुमजा इंग 2018 की नोवेंबर थादा एनफोर्समेंट डायरेक्टोरेट ना थिंगजिनखिबा लैख्रबनी। उख्रुल डिस्ट्रिक्ट की कांकुई केफ असी संगाई फेस्टिवल ममांगदा लोइसंदुना टूरिस्ट सिंगना यिंहनबा होटनगनी हाइना चीफ मिनिस्टर नोंगथोमम बिरेना फोंदोखिबगा लोइनना मणिपुर की मफम 13 संगाई फेस्टिवल पांगथोकनबा सेम सारी हाइख्रे। ngasi Imphal की बापूपरादा लैबा चीफ मिनिस्टर सेक्रेटरीट चाही असिगी ओइना पांगथोकदौरिबा संगाई फेस्टिवल का मरी लेना सकनाई रेबी फोक सिंगर मंका मयांग लंबमना सकपा मणिपुर संगाई फेस्टिवल की ऑफिशियल थीम सॉन्ग फोंगबगा थौरम अमदा वाफम असी चीफ मिनिस्टर एन बिरेना फोंदोखिबनी। थौरम अदुदा राज्य सभा की MP सना जाउबा लेसेंबा लंगथबाल केंद्र की MLA कराम श्याम अमदी टूरिज्म की कमिश्नर ना अथोइबा मिथुंगलेन ओइना सरुग याखि। चीफ मिनिस्टर ना मखा तारदुना लमदम असिदा लैरिबा कांगलुप खुदिंगमकता संगाई फेस्टिवल असी सरुग यादुना कल्चरल एक्सचेंज तौनबगीदमक मखेन अहोम खुगा अमसुंग बेहांगदसु पांगथोकलगनी। मरु ओइबा थौरमना संगाई की हौरफम ओइरिबा बिष्णुपुर डिस्ट्रिक्ट की कैबुल लमजाउ मनाक्ता लैबा मोइरांग खुनौदा पांगथोकलगनी अमदी इम्फाल की हप्ता कांगजेबुंगदना मखल मखा कयागी स्टॉल हांगबगा लोइनना बैगचंद्र ओपन एयर थिएटर बोर्डसु थौरम पांगथोकनी हाइरी। मपाल कांगजेबुंगदा नाट की ओइबा फिजोल सेटुना सगोल कांगजे हौदोकनी।
Sagol Kangjayda America amadi Argentina yauna leibak mga tarukrom sarug yaragani. Ibudaw marging dasu polo sananabagi damag semsari haiki. Nagaland border da wang the Mau gida, Makhel gida, aduga Makharom da, Behang, Myanmar border, aduga Mizoram border, Behang de koi Manipuri Southern Cultural Center, Sibu Maharaj and Giti Maharaj ki Park to be Manatu da koi kana symbol ga aduda su numit mini humi tamna ba honajari Kugat the Fajarwa water body ki aduda tamna ba koi honori loina na man bheno si Sangai festival hablina Sangai lerio ke bulum jao ki adugi kitang periphery da Moirang Khunuk da community could even participate over the international ki polo ki America Argentina yauna country mana taruki confirmation la hai stage yamna history ko report ma so yaw ko re ki pai pushing the sanram sangkul kangjai pana do ki polo si ti ko na english na thong gi ben ki sangkul kangjai si manung kangjai bung hai da ki kangla gi manung da le di ba lampak stage da ki traditional dress madam du ki nga ko ngarang yang nei phajum sela ga sanaram me adu gi potu dai dai khoi how dong ma do November kunmathoi dagi haugadawriba Sangai Festival in lising aniga kunithoi gi thabak thoram ngasi Chief Minister Nongthomam Birena hakthengena chatuna yengsinkhre Moirang khunau da laiba Sangai Ethnic Park ta sagaliba sangsing amadi stage ki fibam yengsinkibaga loinana mathau taba paikhatpa yaba thabak singi matangda mari leinaba department ta pautak pikhi Panba yabadi COVID laichen chahi ani lepluraba matungda handak pangthokadawriba Sangai Festival asi haudringai gi mangoinana festival asi mapungfana pangthokpa yanaba kadaida kari soikigani haibasi Chief Minister na toina chatuna yengsinbagi thabak chathari Narcotics and Affairs of Border NAV Police ki kangbu amana frisking amadi checking chathabada angauba machugi bolero registration number AS11DC2032 amagi thong manungda lotuna purakpa heroin ni haina chingnaba sapi fangba pawgi matuk ina NAV ki kangbu aduna V Vengnom gi manakta achat awok sing khamduna check tawbada hairiba bolero gari adu mafam aduda hundoklam laga driver aduna thoktuna chenki NAV ki police na hariba gari adu makata na check tawbada heroin sing adu fagat pangam kibane nanthoktu chen khraba driver mapu amadi chanaba sing fagat na ba case ama register tawkhre hari Imphal Jiribam Lambi National Highway number 37 ki New Kaithel Manbi police station ki manung chana laiba bilang amadi Thanglon bungi marakta lambi asibu semliba NHIDCL gi excavator ama khulai paiba singna ngarang mai thadok khiba thawong adubo KSO Moltam block na akan maongda yaningda ba phongdorakli loinana khulai paiba group ama bu manung tawhanduna asigumba thodok thokhanbada loop asina angakpa fawi thodok asida chenaba sing pung kunmari gi manungda mari lenaba authority na faduna cherak pinaba mari lenaba singda taksilakli KSO Moltam Block ki Information and Publicity Department na thokpa Cheryl amagi matung ina piriba matam asi fawgi manungda mari lenaba singna chenaba sing faduna chairak pidrabadi hariba lambi asida hayeng ahing nongyaidagi matam kaktaba blockade ki khongjang jangsilagani hairi NSCN IM ni chingnaba kulai paiba miyoi kharana nongmai maru ani galwenena mobile number 9362591819 iba chezet ama piramba thawong asina miyamda aki akang pohalle hainasu cherol aduna makha tarakli Gari huran bagi case ta police na faraba matung judicial custody lauthaduna jail da layakliba miyoi ama Jenims Hospital dagi nanthokduna chen khraba matung Imphal East District Police ki SP Office Complex ta lotuna lerambadagi fagat pangamkhre Police dagi nanthokduna cheluraba miyoi adugi maming Ningthau Khongjam Gadaras Chahi Kunmathoi Apokpa and Romes Kawi Kumbi Khuga Wangmadagini Hairi Ngasi ayuk pung 13 tabada mahakna lairiba jail gi kada thauri yanuna sijanaba honarambadagi hospital da layengnaba pukhalakibani mahak pungak senduna purakhiba police personnel adu inthuramlaga mafam adu dagi nathokduna chenkibani hairi Manipur gi masak naiba pat singi manungda ama oiriba Kakching district ta lairiba Pumlen pat ki masak manghandana thamnaba pandamda chahi khudingi hiyangai gi Thanil numita pangthoktuna lakpa Pumlen Day Englising aniga kunithoi gi thoram ngasi Kakching district ki tokpachingda laiba Pumlen numit lampakta pangthokre
Puntland Lake Development Organization PLDO na sinduna ngasi pangthokhiba 13rak suba Puntland Numit thoram aduda Dr. Yumnam Radhesham MLA Hianglam AC na athoiba mithung Oinam Bikramna President PLDO na thoram mapu Asni Kumar Chairman Loktak Development Authority amasung Oinam Binoy Assistant Professor Kakching Khunau College ahumna akhannaba mithung sing oina sarugyaki Thoramgi athoiba mithung oikiba Dr. Yumnam Radhesham na phongdokhibada Puntland Pat kannaba hotnabada makhata na Puntland Pat ki fumdi sing sengdokpagi thabak satharagani Pat asigi isingi aruba lainaba kothokpagi thabak hauragani amasung Puwariga sagonariba mafam sing kalhaunaba tourism loisangi makhada semgatnaba honari haina phongdokhi Thoramgi manung chana mahairoi singna Puntland Patpu kaningbagi wakhalon Phauhannaba pandamda Puntland Pat ki fazaba saktam yekpa changdamnaduna makok mathang takraba singda manapi bagaloinana cultural gi thoram kayasu utkhi Kanglup Masel gi oiba wafamdi manungda khanaraga loisensi haina Hill Areas Committee gi Chairman Dinganglung Dipu Gangmei na phongdokre ngasi Ragailungda Tingkaw Rangwang Kalum Kai Sangabagi Thoramda wafam asi Dipu Gangmei na phongdokhibani Thoram aduda Wangkhai Kendra gi MLA TH Arun Kumar ex-Minister O Henry ABV Kalyan Ashram gi Vice President MA Satyendra TRCP Ragailong gi President Longmei Paucharai amadi TRCP AMN Kadum Kamso na chingba maru oiba miyoi kayana sarugyaki Dipu Gangmei na makataraduna Kanglup ki oiba wafamda irang sagatpagi mahuta aikhoi masel wari sanaraga isu khudingmak loisinsi ngasi sangariba laisang asi kabui Kanglup kidi yamna maru oiba amani masina aikhoi gi hawrakfam taklibani haiki Ba mai ni thongjing ko sawa bita ani wai lumo bu ani pai ka saw thau phap pai lo sai so ta la ta ni wai tha kai ko ru samam ga kai lumo bu bam hai ta ni mu lumo ga kai ye mu lam mai gan khan ta argument nam leadership ko Thoram asi kamari lenena Wangkhai Kendra gi MLA TH Arun Kumar na phongdokhibada chatnabi amadi laininga aikhoiga sak takli Ipa ipu singna thambiramba chatnabi amadi lining hauzik lariba mirol na ngakna chatpa mathautai Wangkhai Kendra asi yamna chawba maramna leikai khudingmak chap manana chawkhat khongthangi thabak paikhatkani maru oina lengakna piriba phangpham thokpa chakthung phanghanaba khonagani haiki Migi otuna loina hele na sugan tanganu akhoi pa puna thambiramba akhoi lamdam sisu leiriba soil sida auriba leiriba mayam sisu dukimatik apa apa tinja apa apa dharma phaja phaja chanemi myamam leiri kari wali kari leiri drainage system yaribra lambi thong pharibra kari awar palai thakna loising phangibra ching chak phajana yauribra lai su tambada kari school gi education system da fail hoiribra Khwairamban Ima Kaithel number 1 gi yauna Khwairamban Ima Kaithel Imoinu Kaithel Saktam Kanba Lupki Ima Ibel Singa Union Minister of State RK Ranjan ngasi unakre Kaithel asigi Ima Ibel Singa unakhiba aduda Kaithel asida Ima Ibel Singna aruba afaba ising phanghanba Pradhan Mantri na pamliba Digital India gi thabak singda Ima Ibel Singna saruk yaba Pradhan Mantri Formalization of Micro Food Processing Enterprises Scheme gi kanaba phanghanba amadi athuba matamda Kaithel asida ATM booth ama thamnaba thabak paikhatlagani haibagi thajaba piraki hairi Kaithel number 2 gi President Huirem Binodini na ngasi Union Minister ga unakhiba adu yamna mai pakpa amani haiki Tamelong District Headquarter gi Council Junction dagina Autonomous District Council Office Phawbagi Lambida Leiriba Pothole Sing Council Colony Tamelong Ward number 6 ki miyamna semjinkre Mini Secretariat Tamelong gi Approach Road ama oiriba lambi asi fibam phattabadagi miyamna sathok chasin tawbada thengnariba awaba amadi khudong chadaba yenglaga hairiba lambi asi colony asigi volunteer singna semjinbani haina colony gi Secretary RK Lantanlungna phongdorakle Manipur University ki Physics Department na sinduna numit humni chupna sathagadaba 13 Biennial National Conference of Physics Academy of Northeast PANE 2022 ngasi ayuk pung 8 minute kuntra taba matamdagi hawdokre
Manipur University Court Hallda online amadi offline kuthangda haudokiba thoram aduda MU gi hanagi Vice Chancellor Professor C. Amuba Singh, Department of Physics MU gi HOD Hais Basanta Kumar Sharma, School of Mathematical and Physical Sciences gi Dean Y. Yogindro Singh amadi University of Maryland gi Director Professor A. Surjalal Sharma na athoiba mitunglen Singh oina sargyaki. Thoram aduda Physics Department gi Professor Singh amadi PANE gi member sing na wa ngangki. Ngasi conference haudokpagi numita Conceptual Developments in Physics haiba lairik amasu fongki. Bane has its well-defined constitution and bylaws, and the academy is running exactly in accordance with it. It has already passed the critical test of consistency and stability with time. Since its inception on April 6, 1998, Manipur State Bharat Scout and Guides MSBSD gi Humdranithoi Suba Foundation Day ngarang pangthokre. Kumza lising amaga chama panyang kay gi November tareta MSBSD safong lakhibagi kumon thoram asibu laibak pumbada flag day haina sahi khudingi palan tawri. Ngasigi palan gi saruk ama oina retired IPS Susil Kumar na luchingduna Chief Minister Nongthombam Biren Langthabal gi MLA Karam Siam yauna maru oiba mioy kayada flag sticker sing kusinaki. Girl Guide Association sing amadi tongan ba Scouts sing na punsinduna semkiba Manipur State Bharat Scout and Guides MSBSD asigi pandamdi lamdam asigi miyambu matam pumnamakta ngak senbani. Laymayol Arts Center gi Yangkai Nithoi Suba Mapokumon gamari lenena thabum ama chupna chathagadaba thoram pareng asidagi haudokre. Singzamai singa makhada leiba Laymayol Arts Center gi auditorium da haudokiba thoram aduda Arts book khoida ba maming lairaba miyoi kaya na sarugyaki. Thoram aduda Federation of Haumi gi President Sapam Cha Jadumani, Ibaki President Ketrimayum Somendro, Retired JDO Manipur Kumbongmayum Kunja Bihari Singh, Imoinu Cultural Organization gi President S. Syama Devi amasung LAC gi President Sagatpam Tomba Maitay na athoiba Mitunglen Singh oiki. Ngasi faubada lamdam asidagi artist kaya puthokre amadi India gi tongan-tongan mafam dalila kaya utkre, hauzik faubada lila chamaga humdra puthokre haina Laymayol Art Center gi President Sagatpam Tomba Maitay na fongdorakli. Laymayol Art Center na miyam gi thabak tawjarak pasidai da ikoina ano artist ma ang puthokre yagi stage singda ikoi ayamba participate tawa na sali adigi Odisha adigi Kerala atopa ikoi Allahabad kumba adigi asuma akanaba Assam dagi singa sumaina ikoi yumlon kero na basingda da ikoi yagi kenoche mafam ayama ikoi thungna na basanna Imphal West District na Jackson Tharang Lakhotpagi Khongthang gi saruk ama oina ngasi CDO Imphal West gi Khongbu amana ningomba mamang lekai Hayibok Chingya amadi Langthabal Fura Makhong gi Chingkhong area da yumthong kuding changduna thiba humbagi thabak chathakre. Ngasi ayupung taruk makhai dagi ayuki pung nipan fauba chathakiba thiba humbagi thabak aduda puna yum humra taruki miyoi chani yangkai sak khangdokhi. Afa apun yakhide hairi. Sardar Vallabhbhai Patel gi mapok numit October gi tang 13 gamari lenena India pumbada Vigilance Awareness Week Inglising aniga kunithoi pangthokna bagum Manipur da su hariba thoram asi Vigilance and Anti-Corruption Department senduna thoram asi SP office ta pangthokre haina office asi na thokpa cherol amana hairi. Corruption Free India for a Developed Nation haiba theme da pangthokpa thoram adu gamari lenena staff singna apunbagi oiba wasak lokhi. Loinana Thoramga Mari Lenana Imphal East, Imphal West, Thoubal amadi Churachandpur District poster campaign su pangthoki. Southeast Asia gi manungda Iraipak Iramdam Kangleipak Manipur chahi lising ani hena maning makatam na haina humna palambagi puwari asibu hauziki mirol na thizinba lemna driba matamsida International Peace and Social Advancement IPSA Kangleipak nasu lisang sina satharakpa puwari ki khongul liba haina mingthonba khongchat ama ngasi ayuk pung taruk taba matamda IPSA gi president na luchingba miyoi taret na saba team ama Lakhipur Assam Karamga Assam Lalakonung Halakandi District Assam asina chingba mafam kharada tharam pangthok lunaba Manipur thadokre.
Manipurda haukiba pung kunmarida mioi ahum COVID positive oiba thengnakiba loinina positive oibagi changsada ani dasming mari oiki. Active case masing nipan leiri. COVID command control room dagi thadorakpa report ki matung ina laiset astagi mioi amata naba fagatpa thengnakide. Fagalapagi changsada mari futara nipan dasmik mari tarukta hengat kre. Manipurda ngasi faubada punna mioi lak Tarataruk lising homfu jamapan mari futara mari COVID test daukibagi manungda COVID positive oikiba mioi punna lakama lising kuntramapan janipan mari futara mari sukre. Laiset asina maram orega mioi leitaba yaukide. Amadi lamdam asida laiset asina maram orega leikidaba apunba migi masing lising ani chamaga nifumapanda leide. Haukiba pungkun marida India da COVID laiset na maram orega mioi amata sikidre. Nauna mioi chatru kunmanga COVID positive oire. Fagalapaki changsada manifutara nipan dasmik taret nipan oire. Apun ba confirmed case koti mari lak nifutaruk lising homfunitoy chama nifumatoy yaukre. Active case na lising tara mari subna kunmatoy ni. Laina asna maram orega laikidaba migi masing lak mga lising kuntra cham nga subna mapan ni. Laina asda ginaba faduna discharge tawkiba migi masing na koti mari lak nifumatoy lising tara taret chatruk tara matoy ni. Laina asida gi ngakthok na ba vaccine kapthok kiba apun ba migi masing na koti chani tara mapan lag humra mari henkre. Malem gi oina COVID lachan na khwaidi hena sokal laba lebak singi manungda USN ahan ba India na ani subada amadi France na subada leiri. Awang nongpok state ki oina Assam na ahan ba Mizoram na ani suba amadi Manipur na subada leiri. Manipur lenga ki cabinet mifam amana haukiba September gi tangkunda Manipur gi mafam kharadagi yusungba yu khongjang singi saruk ama oina ngarang Imphal West District ki manung chana leiba hiangthang maning leikaida All Manipur Women Social Reformation and Development Samas Nupi Samas hiangthang maning leikai mera paibi amasung kada Imphal West District Committee na punna kusam na duna Lengak na yusungba amadi yon bagi ayaba pikiba warep handou haiduna miyamgi oiba wakat mifam ama pangtokre. Pangtokiba wakat mifam aduda sarugyakiba miyam na yaningda ba kholaw kaya lauki. Mipum khudingmak na da yekta na haksang fana leiba mathaw tay haina RIMSki Deputy Director Administration Naurem Indra Kumar na fongdokre. Ngasi RIMSki Psychiatry Department ta leiba Kamal Hall RIMSki Psychiatry Department, Department of Clinical Psychiatry, RIMS amadi, Imphal NCR, SAC, Wangkay Ningtem Pukri Mapal na Sinduna, Taramari Suba, Mr. International Englishing Aniga Kunitoygi, ahan ba runners up Tarakraba, Mr. Lukanan Khetri Mayumbu Taram Opagitharamda Wafam Asi Naurem Indra Kumar na Fongdokibani. Tharam Aduda Psychiatry Head of Department Dr. R.K. Lenin, Maria Montessori School, Koirengay ki Principal P. Susitra, Psychiatry Department ki Associate Professor Dr. S. Gozendra Amadi, Clinical Psychiatry RIMS ki Head in Charge Dr. Samita N. Zisu Sarugyaki. Naurem Indra Kumar na makhatarado na Mr. Lukanan Khetri Mayumna, Taramari Suba Mr. International Englishing Aniga Kunitoy ki Mingthol Laurakpa Asi, Piklaba Lamdam Asi ki Mingchat Purakpani Mahakpu, RIMS Psychiatry Department ki Ambassador oina hable haina su lauktoki. Health sometimes is used to refer to as absence of mental disease, but it is not so. It refers to the psychological, emotional, and social well-being. The complete thing should be there. Illness is something like depression, anxiety, and other things. The absence of that. Tharam aduga mari lenana Mr. Lukanan Khetrimium na fongdokibada makok thongba taba khakna maipakpa nate sarugyaba singsu maipakpa amani. Art amadi Dr. Singa kusam naduna psychiatry gi lamda miyamda mamut seng na khanghanba ngamgani. Masamak leibaki thabak thoram singda mangjil thaduna yauzagi haiba wafam thamki. Mi amana phawra ka de aina maga kadai to unaki karam ka dai ke komati kai mari thoi na noi chingal ga ka le adumana thiru ga da ange adu ga na nasama ka shu ni si merbe adumai to ga associate to se nasi lagi chai tara ni mamanga associate to merbe aduma tamda da ni ambassador oibagi hamdu yong na chawri nasi di family na chawre aduna kai ambassador oibagi dore hara hara ya gre
Baptist Church na sahi humdra mga mapung farakpagi Platinum Jubilee Thoram hayengdagi hauraga tha asigi tang 13 fauba The Unchanging Grace of God haiba thimda pangthoklagani hairi. Organizing Steering Committee and Longmai Village Administration na pangthokadawriba thoram asiga mari lenana organization amatana ban amadi blockade na chingba tawdanaba appeal tarakle. Taken gi puwari da khwaidagi liraba Maharaj ngarang Radhanagar Sri Radhamandap mantopta pangthokre. Ining thawbaiga Chandragi macha ibema Taken gi Maharani Hariseswari na hawdoklamba Sani Kunmari Suba handaki Maharaj asi Tripura gi Chief Minister Dr. Manik Sahana Maira chukatuna hawdokhi. Handaki Maharaj asi ningthauja memana katpane machanupi langlen thoibi ningthauja na jagoi makok singki hairi. Paugi Marthana ten break ama thamjari. Tabaki Darkas Kojari, District Wise Kyoina, Nationalized Bank Post Marie Kojari, Operational Staff, Account Opening Staff, Loan Officer Staff, Credit Card Staff. Mahigita Class 10 Digi 12 Fawboy Gadabane, Upon the Post Machine, Kun Mga, Tagitolog Lupalising Tarani Padigi, Kun Mga Fawboy Gani, Airport Security, Amasung Loader Post Ahum Kojari, Airport Security Force, Airport Security Supervisor, Loader, Mahigita Class 10 Digi 12 Fawboy Gadabane, Post Machine Punakun Mga. Tagitolog Lupalising Tarani Padigi Nifu Fawba Aduka, Lupalising Nifudigi, Humfu Fawboy Gani. Start Point Service Ki Reception Assistant Manager Loan Staff Staff Agent Recovery Officer Ki Post Kun Kaujari Mahigitha Class 10 Ki Graduate Fawbane Tagi Tolok Lupalusing Nipaligi Taramanga Fawb Organi Atubagi Oina Driver Cook Mother Warden Attendant Office Assistant BDO Real Assistant Manager Kaujari Apun Post Nifuni Mahigitha Class 8 Ki 10 Fawb Organi Amadi Computer Operator Training Instructor Cashier Salesman Kaujari Mahigitha Class 10 Ki 12 Fawbani Apun Post Kuntramanga Tagi Tolok Lupalusing Nipaligi Taramanga Fawb Organi Interview gi namitna lakliban November gitang taramapal. Form 1000 bagira namitna November gitang taranipal. Ako pamarol di damal BWCS Office kay Sampat Lay Madam Laykay near Yai Fatawni Community Hall da ayok pong mapal makay digi. Nung tilgi pong ako makay fawba da tanabiba natraga. Mobile number 9366373960 natraga 8787757760 da paw fawbiro payagani. Makataba paw pizari. Tha asigi ani dagi taruk fawba Germany da pangthokiba kontrata suba International Pantomime Theatre Festival da India gi mahut sinduna Kanglai Mime Theatre Reptary gi mioi taramanga na saba kangbu amana chaitheng haina mingthon ba mime lila haukiba tang tarukta utkre Germany gi Dresden da pangthokiba festival aduda sarugya kiba singna hariba lila asibu thawaita na yengkiba galoinana Miyoy kaya na thagat pa fongdoraki haina lila asigi director Dr. Y Sadanandana fongdorakli. Loida na mafam aduta layba India macha singna Barton tawrakpadagi haukiba tang mangada Manipurgi dasa avatar pena may bizagoy amadi stick dance may pagna utki hairi. Bangladesh Manipuri Chatra Samiti BAMCHAS na sinduna nong magioiba seminar kam ras Inglising aniga kunitoy nga si Maharaj Gambir Singh na leramba Manipuri Rasbari da pangtokre. Tangkag anithong na kaidok to na pangtokiba seminar adugi ahanba tangkagta Manipuri Dance Day hay na establish tawbagi maramda NM Educational Trust ki Chairman L. Nandalal Singha na wangangki. Dramatist M. Uttam Singha ratan na tawramapu oiduna pangtokpa seminar aduda Upazila Vice Chairman Ranjita Sarma Sahit Bokhat KH Biren Thingujam Hiron amasung AMCA gi saisakpi L Santana Devi Biki Singha Avisek Singha Rajiv Ronik Singha Ayon Singha Hais Krishnan M Mukesu Sarugyaki Ani suba sesanda AMCA gi saisakpi singna Raslila utuna miyam gi pungning huki Chandragrahan Inglising aniga kunitoy nga si November tang 5 gi ayupong 8 ga minute kun mathoy dagi thoki. Chandragrahan natraga lunar eclipse asi Pitribigi hekmayok na bada tha amati numit na layrakpa matamda oy purnima numita masigi matam asida miyam na Chandragrahan mapungfa na uba fangi. India gi oyna laybak asigi awang thangba mafam khaktada Chandragrahan asi mapungfa na uba fangki amadi lemhauriba mafam singna machet oyna uba fangki. Ayuki pung 8 minute kun mathoy dagi haukiba Chandragrahan adu numidang pung 3 minute 19 loiki.
World Health Organization haidi Europe ta chahi asida sabagi chang mayoknabada hauzik faubada miyoi 15 leikidre. WHO gi Regional Director for Europe Hans Klaas hai handaki kalen matam tha ahum asida Spain da miyoi 3,000 siki. Portugal da 1,000 hena siki, United Kingdom da 3,000 hena siki amasung Germany da nan miyoi 3,400 hena siki. June dagi August faubagi Europe da record oina khwaidagi saba matam oiki. Akanba khongthang lakhot haudaba tarabadi lakadoriba decade khara asida sabagi chang hengalagriba asina leina tilna yamna sandorakpaga loinana mi yamna sibagi fiba mayok naragani haina WHO na warning tawri. Sanabagi pau pizari. Manipur Badminton Association ginawna President oina khalaba Minister Thongam Biswajit amadi Manipur Badminton Association gi life member Prukhambam Bilaspu ikai khumnabagi thoram ama ngasi Imphal West District Badminton Association sinduna Uripok Khumantem Lekai gi Imphal Western Club ta pangthokre. Thoram adu kamari lenana District Association sanaroi amadi veteran sanaroi singda jamlaba khudol piduna ikai khumnaki. Thoram ga mari lenana President TS Biswajit na phongdokhibada MBA gi target ti district level infrastructure semgat pagaloinana block level da su tournament kaya pangthok pagaloinana state level da tournament kaya da su pangthok tuna national level ki sanaroi hena puthok bani haiki. Thoram adu da MBA gi hana gi President Y Joy Kumar retired IPS sarugyaki. District Sports Association Kakching na sinduna Lamjau Playground da team ahum na sarug yaraga October 13 dagi hauduna chatharakliba DSA Kakching 2nd Division Football League ki ngasi sanakiba match da Royal FC Hianglabna KYWAC wabagaibu goal ani amada maitiba pikre hayeng league asigi match lairoi. North East Olympic Association gi midyeng makada Meghalaya na yumbu oiraga tang tara dagi hauduna sathagadawriba anisuba North East Olympic Games ta sarug yanaba tongan ba sports discipline singi sanaroi sing ngasi Khuman Lampak Sports Complex ki Manipur Olympic Association Office mamangdagi jamlaba thoram amagaloinana sanaroi singda yaifa paujel piduna MOA gi President Dr. T.H. Radesham na lamthakre. Lamthaba aduda MOA gi Vice President Secretary amadi atay official singsu sarugyaki. Sunday Football Club Larikembam Laikai na sinduna lamlong thongkhong artificial turf ground da team nipa na group ani da sarugyaraga October 18 dagi hauduna chatharakliba ani shuba Master Dr. M. Manauton Singh amadi M. Chandrasakhi Devi Memorial Football Championship ki ngasi sanakiba match amada FC Imphal Mayai Koibina VSAI Thamaibanbu goal mga anida maitiba pikre. Atopa match amadana TBSFA Taubungkhok amadi IEVSA Khongman Mangzilna goal amamam chanaduna draw oikre. Tournament asigi hayang match lairoi. Sunfish Company na sinba taruk suba edition gi Sunfish Cup Tournament Inglising aniga kunitoy da Wangjing United FC na Manipur gi champion oiduna North East Zone gi sananaba ngasi Guwahati ki damak Manipur thadokre. Manipur gi national level amadi international level da hauzik sanariba players kaya amanasu Wangjing United FC na Inglising aniga kunitoy gi Sunfish Cup Tournament asigi damak pugning thokulakli. Club asigi head coach oiriba Moirangthem Milan President Abujam A.K. Chandra Secretary Hizam Bhaskar Singh amadi Wangjing United Football Club ki member Singh na khongjat adu flag up tawki. All Manipur Football Association na Khumukcham Joy Kisan gi sponsor makada sindu na haukiba August kundagi team taramapan na group anida sarugyaraga satharakliba Khumukcham Inauza Singh Memorial taramanga suba Manipur State League ngasi lamlong thongkhong artificial turf ground da sanakiba match amada AFC Thaubalna YUFC Ukrul Bukol ahum sinoda maithiba pikre.
Atopa match amadana YP HSU Lalambungna Muvalai Athletics Sadar Hillbu goal ani sinoda maithiba pikre. League asigi hayeng numit yung ba matung pung 12 minute tarada Trau FC Kwakaithal amadi SSU Singzamayna sanaragani. Nungthil pung aniga minute kunda Neshu Kurai amadi Rao Larigembam Lekaiga sanaragani. Manipur Horse Riding and Polo Association na sinduna mapal kangzaybungda team kunmapa na sarug yaraga knockout basis da October 12 dagi hauraga sa tharagliba kuntrataruk suba N Hazari amadi Dr. N Tombi State Polo gi ngasi sanakibab quarter final match amada Imphal Riding Polo Club Team A Lamphel na AR Polo Team Kaithalman bibu Panjal taret mangada maithiba piduna semi final jangkre. Atopa quarter final match amada Texam Polo Club na MPAC Team Bibu Panjal mga marida maithiba piduna semi final jangkre. Hayeng tournament asigi semi final match sing sanaragani. Ahanba semi final match 10 Polo Club Wangkhay amadi Jingkhay Hunba Polo Club Kongpalga sanaragani. Anishuba semi final match na Imphal Riding Club Lamphel amadi Texam Polo Club ka sanaragani. Manipur Kang Association na sinduna team kunna group tarukta sarug yaraga ibudaw panglaba kangsang kunrak pamda September ani dagi hauraga sa tharagliba hongfu mga suba Sir Churachan Singh KCSI CBE Memorial League kam knockout kang tournament ki ngasi sanakiba quarter final match ta LSK Kangkut na Gopal Dev Kangkut pu Panjal kun tara marida maithiba piduna semi final jangkre. Tournament asigi hayeng match layroy. Imphal West District Football Association sinduna team taret na sarugyaraga October tang 12 dagi hauduna YWC Malomgi ground sa tharakliba taramathoy shuba K Karnajit Singh Memorial 2nd Division Football League ki champion Juvenile Club Tera na oikre. Team asina match taruk sanakibada match mga may paklaga match ama draw oiduna point taruk fangduna champion gi mingthon fangduna first division da promote tawkre. League asigi ngasi sanakiba aroiba match ta ESA Mayang Imphal na SYPA Sekmaibu goal ani sinoda maithiba pikre. Match asida maithi kraba SYPA na league asigi taret suba position da laiduna third division da hantakre. Thabum ama chupna sathagadaba thangta de gamari lenana ki marks ki meeting makhada thangta de observation committee na leptana haukiba October gi tang tara taruktagi hauduna lakliba tang tara mga fawba thangta for an ethical way of living haiba pandamda sa tharakliba tharonggi saruk ama oina ngasi kunmari ni chanba numit asida pari imom sindam sang langjingda awareness program pangthokre. School asiki principal Sanjenbam Memcha Chanu Laitanthem Damendro Maitei, Chairman Thangta De Observation Committee amasung Maibam Surjaboro Maitei, Advisor ki Max na sarugyado na ngasigi tharum adu pangthoki. India gi hockey sanari singi nungairaba pau ama oina nupa amadi nupi ki team na match hockey India na laukthokre. Policy gi matung ina hockey India na nupa natraga nupi ki team na sanaba mai pakpa khudingi chahi gi oina lupa lising yangkai gi incentive pibagaloina support staff ta lupa lising kun mga pigani hairi. Hockey India gi President Dilip Tirki na thadorakpa cherol amada khongthang asina mathang chahi January thada pangthokadawriba World Cup amadi Asian Games ki damak semsariba sanaroi singi pukning soidena thawatkani haibagi thazaba phongdorakle. Thagat ningai oiraba warep asina India gi timbu thauna hapadana tana inkhalakliba naha kayabusu hockey masana da mai onsin haningbagi itil phawhalagani haina Hockey India ki Secretary General Bolanat na phongdorakli. Panba yabadi India na yumbu oiduna kumza inglising aniga kul humdoi gi Men's Hockey World Cup January taraw humdoi dagi kunmapan fawba Bhubaneswar da pangthokani. Ngasigi nongmagi ay ngasagi pau pisari. Ngasi khwaidagi sabagi chang Celsius degree kuntaret dasming mga oiki.
ख्वाइदगी इंबगी चांगना सेल्सियस 12.5 ओइखि नुंगसित यावबा इसिंग मनेलगी चांगना अयुक्ता चादा 43 अमदी नुंगथिलदना चादा 39 ओइखि अरोइबदा मरु ओइबा पाउ अमुका हन्ना थमजरी Manipur Development Society MDS की फंड लाना सिजिन्नखिबगा मरी लेना MDS की हानगी प्रोजेक्ट डायरेक्टर वाइनिंग थेम अमदी महाकलोइना बसिंग अपुनबा लुपा क्रोर 3.2 लंथुम एनफोर्समेंट डायरेक्टोरेट ED ना सीज तौख्रे उखरुल डिस्ट्रिक्ट की कंकुई कैप असी संगाई फेस्टिवल ममांगदा लोइसनुना टूरिस्ट सिंगना येंहन्ना होटनगनी मणिपुर की मफम 19 संगाई फेस्टिवल पांगथोकनबा सेम सारी हाइना चीफ मिनिस्टर नोंगथोम बिरेना फोंदोखरे मंका मयांग लंबमना सकपा मणिपुर संगाई फेस्टिवल की ऑफिशियल थीम सॉन्ग फोंखरे Narcotics and Affairs of Border na पुलिस की कांबू अमना बोलेरो अमगी थोंग मनुंगदा लोतुना पुरकपा हेरोइन नि हाइना चिंगनबा सापोन केस निफुदा हापतुना पुरकपा पोलम सिंह फागतख्रे इम्फाल जिरिबाम लंबिदा NHIDCL की एक्सकावेटर अमा खुलाई पाइबा सिंगना मई थादोखिबा थोंग अदु KSO मोलटाम ब्लॉक ना अकन ममाओंगदा यानिंगदा फोंदोरक्ले जेनबा सिंह फादुना चेराक पिद्रबदी हारिबा लंबी असिदा हयेंग अहिंग नोंयाइदगी मतम कक्तबा ब्लॉक की खोंजंग चंगसिलगनी हाइरे अमदी गाड़ी हुरानबगी केसता पुलिसना फारबा मतुंग जुडिशियल कस्टडीदा लैबा नुपा अमा मसा मथंदा थौरी यान्दुना सिजनबा होटनरंबदगी जेनिम्सता लाइंगनबा पुरकपदा नानथोक्तुना चेलुरे ngasi gi oina IS News na pizaba Manipuri pau matang asta loizare mining tabiri ba khwai pumna makpu khurumzari